ꯍꯩꯕ ꯍꯥꯏꯕ ꯑꯃ ꯑꯣꯏꯈꯔꯦ ꯑꯦꯡꯒꯜ ꯌꯥꯝ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯂꯦꯛꯇꯔ ꯄꯥꯏꯕꯗ ꯋꯥꯕꯤꯔꯕ ꯃꯔꯨꯞꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤ ꯂꯝꯕꯤ ꯑꯅꯤꯁꯦ ꯑꯃꯅ ꯀꯣꯏꯂꯥ ꯊꯥꯕ ꯊꯥꯗꯕꯒꯁꯦ ꯁꯤꯗ ꯀꯟꯐ꯭ꯌꯨꯁ ꯆꯠ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯒ ꯆꯠꯇꯗꯤ ꯈꯔ ꯑꯅꯧ ꯀꯨꯀꯤꯅꯦ ꯍꯥꯏ ꯅꯥꯒꯥꯅꯦ ꯆꯤꯡꯅꯦ ꯍꯥꯏ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯤꯡ ꯂꯩꯔꯦ ꯃꯔꯤꯡꯕꯨꯗꯤ ꯃꯔꯤꯡꯅꯦ ꯆꯪꯉ ꯍꯪꯒꯦꯔꯥ ꯌꯨꯝ ꯈꯔ ꯂꯩꯁꯤꯗ ꯊꯧꯔꯤ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯍꯥꯏꯕ ꯌꯧ ꯃꯥꯜꯂꯤ ꯃꯌꯥꯝꯅ ꯆꯠꯅꯕ ꯃꯐꯝꯗꯣ ꯍꯥꯏꯐꯦꯠꯇꯤ ꯌꯧꯔꯛꯄ ꯃꯥꯜꯂꯤ ꯌꯦꯟꯒꯤ ꯃꯅꯝ ꯌꯦꯟ ꯊꯣꯡꯕꯁꯤ ꯌꯦꯟ ꯃꯅꯝ ꯅꯝꯃꯦ ꯇꯤꯟ ꯌꯣꯜꯂꯛꯄꯤꯗꯣꯍꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯗ ꯇꯤꯟ ꯌꯣꯠꯇꯕ ꯀꯅꯥ ꯌꯥꯎꯒꯦ ꯌꯦꯡꯉꯦ ꯁꯤꯒꯤ ꯆꯥꯛꯁꯤꯁꯨꯅꯦ ꯍꯥꯎꯕ ꯆꯥꯡꯅꯦ ꯍꯥꯏꯕ ꯂꯥꯎꯔꯒ ꯇꯤꯟꯗꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅꯣꯁꯦ ꯃꯤꯠ ꯀꯌꯥꯔꯣ ꯑꯩꯁꯨ ꯌꯥꯎꯔꯤꯌꯦ ꯈꯥꯕꯩ ꯀꯣꯠꯇ ꯌꯥꯗ꯭ꯔꯁꯨ ꯆꯠꯂꯣ ꯑꯗꯨ ꯃꯌꯥꯏꯗ ꯇꯞꯅ ꯊꯣꯛꯈ꯭ꯔꯣ ꯃꯤ ꯃꯌꯥꯏꯗ ꯎꯔꯣ ꯌꯥꯔꯦ 오케이 넣으래 1, 2, 3, go Cruise everyone, welcome back to the channel. मैं ngasi vlog ama namjarkebako ngasi vlog sina kamai tawon hai kan BTS ne bako hadi behind the scene ke garus namake hadi akoi cover video ma nam muje na satoi ne bako to ai hojik thokpa hore aduga moi ahum ama moi mari ma ga lokha ki ne bako aduga kamai tawge hadi chai chang ke gari thong ko la pore location ju direct khangdri bako adum ko chala yeng doi ne bako ado yeng mina se do behind the scene ke garus sum namake aduga atay ngaydusu lokhalakpadu sum hadi hapakebako ane miyam puni yengminase aji mafam yawrebako changoni insangdi mawang thonghallinebako adu insangdi sarpum lawri chakpudi akhodi poribako adude ꯍꯩꯅꯕꯩꯅꯦꯕ ꯑꯩ ꯀꯩꯅꯣ ꯊꯧꯗꯕ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯅꯤ ꯑꯍꯨꯝ ꯑꯃ ꯂꯧꯔꯅꯤꯀꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩ ꯁꯤ ꯃꯊꯪ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦꯀꯣ ꯊꯥꯎ ꯍꯥꯞꯆꯜꯂꯦ ꯃꯐꯝ ꯑꯃꯨꯛ ꯌꯧꯔꯦ ꯑꯉꯧꯕ ꯈꯛꯈꯤꯗꯣꯏꯅꯤ ꯀꯩꯅꯣꯀꯣ ꯀꯩꯅꯣ ꯄꯥꯏꯔꯩꯁꯦ ꯐꯔꯦꯁꯤꯔ ꯀ꯭ꯋꯥꯗ ꯌꯣꯝꯁꯤꯜꯂꯛꯈꯤꯗ ꯍꯥꯏꯗꯤ ꯑꯃ ꯌꯧꯔꯦꯀꯣ ꯆꯥꯊꯣꯛꯑꯒꯦ ꯆꯥꯊꯣꯛ ꯑꯩ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯇꯧꯔꯤ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯀ꯭ꯋꯥ ꯆꯥꯊꯣꯛ ꯑꯗꯨꯗꯤ ꯌꯣꯝꯁꯤꯜ ꯀꯩꯝ ꯆꯥꯗ꯭ꯔꯤ ꯀ꯭ꯋꯥ ꯆꯥꯅꯩ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯟꯁꯤꯜꯂꯛꯀꯗꯧꯅꯤ ꯇꯣ ꯆꯄꯜ ꯇꯣꯡ ꯏꯁꯨꯗ꯭ꯔꯥ ꯑꯩ ꯍꯥꯄꯦꯟꯗꯤ ꯁꯤꯜꯂꯛꯑꯦ ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯅ ꯏꯁ ꯑꯗꯨꯇꯪ ꯉꯝꯃꯣꯏ ꯄꯨꯟꯁꯤꯅꯦ ꯆꯠꯂꯁꯤ ꯃꯥ ꯄꯨꯊꯣꯔꯛꯏꯅꯦ ꯀꯩꯀꯩ ꯀꯩꯗꯤ 나를 리딩 더 꿀트레모라 저도 하나 주세요. 타이니 그냥 속세 머리 소리가 그러지 아무것도 안 하려 그리고 뿡디 받아래 아빠이 그날이지가 오케이 살라시 해도 돼야 와칸 남마 비디나 마 그래도 로스 로즈. 이제 거의 망아 수절래가 nung am ta hap ki ta 아마니 뭐 거의 행 lại chứ có anh ấy mà sẽ lên rồi nè xí không gì ra nè sẽ lên chứ ê 강가오 들어 리토리 뭐 강가오 들어 리토리 봐 강가오 상문이 거 리토리 연계 또 상문 리토리 지 뭐 펌 펌 지면 시다 한 이행 전에 뭐가 작게 감도 붙여 드리바
ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯃꯨꯛ ꯆꯠꯄꯗꯤ ꯉꯝꯃꯔꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯝꯃꯅꯤ ꯍꯦꯔꯣ ꯀꯨꯝꯗꯣꯏꯁꯤꯅ ꯆꯠꯍꯟꯗꯣꯏꯔꯕ ꯌꯥꯔꯁꯨ ꯐꯔꯦ ꯌꯥꯗ꯭ꯔꯁꯨ ꯐꯔꯦ ꯄꯣꯠ ꯄꯨꯔꯛꯑꯃ ꯄꯨꯈꯠꯈ꯭ꯔꯁꯦ ꯍꯥꯏꯕ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯁꯥꯅꯤ ꯍꯥꯒꯨꯝꯗꯨꯗ ꯋꯥꯅꯤꯌꯦ ꯌꯥꯗ꯭ꯔꯁꯨ ꯍꯣꯏ ꯀꯨꯝꯃꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯌꯥꯏ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯃꯐꯝꯁꯤꯅ ꯈꯔ ꯍꯩꯔꯣꯛꯇꯅꯤ ꯀꯅꯥꯅꯣꯁꯤꯅ ꯋꯦꯜꯀꯝꯗ ꯅꯨꯄꯤ ꯑꯃ ꯊꯦꯠꯂꯦ ꯈꯪꯗꯦ ꯋꯦꯜꯀꯝꯗ ꯊꯣꯛ ꯄꯨꯡꯗꯤ ꯐꯖꯔꯦ ꯆꯥꯛꯁꯨ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯂꯩꯅꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯂꯣꯏꯔꯦ ꯀꯩꯅ ꯕꯣꯜ ꯁꯥꯟꯅꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯎꯁꯤꯔꯣ ꯑꯣꯄꯅꯤꯡ ꯌꯥꯝ ꯁꯛꯅꯗꯥꯏꯅꯦ ꯍꯧꯖꯤꯛ ꯃꯣꯝꯁꯥ ꯁꯥꯏ ꯍꯥꯏꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯈ꯭ꯋꯥꯏꯁꯦ ꯁꯤꯐꯥꯎ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤ ꯗꯨꯀꯥꯟꯁꯦ ꯄꯣꯠꯆꯩ ꯂꯩꯕ ꯆꯥꯛꯁꯨ ꯆꯥꯗꯦ ꯄꯨꯡ 2 ꯇꯥꯔꯦꯏꯁꯩ ꯅꯝꯅꯤ ꯉꯁꯤꯗꯤꯏꯁꯩ ꯅꯝꯗꯣꯏꯔꯥꯏꯁꯩ ꯇꯧꯅꯤ ꯀꯔꯤ ꯉꯥ ꯌꯥꯎꯕ꯭ꯔꯣ ꯅꯣꯏ ꯆꯦꯜꯂꯤꯁꯤꯕꯣꯕ ꯑꯦꯔꯣꯄꯤꯁꯤꯗ ꯑꯃꯨꯛ ꯊꯧꯒꯠꯇꯣꯏꯅꯦ ꯊꯧꯗꯗꯤ ꯁꯣꯝ ꯆꯠꯂꯤꯀꯣ ꯀꯣꯏꯂꯥ ꯁꯥꯗꯕ ꯂꯝꯕꯤ ꯆꯠꯄꯅꯤꯀꯣ ꯑꯃꯗꯅ ꯀꯨꯀꯤ ꯇꯥꯏ ꯑꯃꯅ ꯀꯔꯤ ꯇꯥꯏ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯌꯦꯡ ꯊꯕꯤ ꯁꯤꯗ ꯅꯤꯡꯁꯤꯡ ꯌꯥꯔꯦ ꯁꯤ ꯌꯧꯔꯗꯤ ꯄꯨꯛꯊꯛ ꯊꯧꯔꯛꯑꯅꯨ ꯑꯃꯗ ꯁꯤꯒꯤ ꯂꯝꯕꯤ ꯑꯅꯤꯁꯤꯗꯅꯦ ꯑꯃ ꯊꯧꯔꯛꯑꯣꯕ ꯑꯗꯣ ꯆꯠꯈꯤꯅꯦꯅ ꯊꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯁꯣꯏꯅꯗꯔꯕ ꯅꯪ ꯁꯣꯝꯗꯗꯤ ꯁꯣꯏ ꯆꯠꯇꯦꯀꯣ ꯁꯤꯗ ꯆꯠꯄꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ ꯁꯤ ꯌꯥꯝ ꯐꯖꯩꯗ ꯁꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤ ꯂꯝꯕꯤ ꯑꯅꯤꯁꯦ ꯑꯃꯅ ꯀꯣꯏꯂꯥ ꯊꯥꯕ ꯊꯥꯗꯕꯒꯁꯦ ꯁꯤꯗ ꯀꯟꯐ꯭ꯌꯨꯁ ꯆꯠ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯒ ꯆꯠꯇꯗꯤ ꯈꯔ ꯑꯅꯧ ꯀꯨꯀꯤꯅꯦ ꯍꯥꯏ ꯅꯥꯒꯥꯅꯦ ꯍꯥꯏ ꯍꯥꯏ ꯊꯣꯛ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯃꯔꯤꯡ ꯂꯩꯔꯦ ꯈꯪꯉꯦ ꯁ꯭ꯋꯥꯏꯗ ꯃꯔꯤꯡꯕꯨꯗꯤ ꯃꯔꯤꯡꯅꯦ ꯆꯪꯉ ꯍꯪꯒꯦꯔꯥ ꯌꯨꯝ ꯈꯔ ꯂꯩꯁꯤꯗ ꯌꯥꯝ ꯑꯁꯤꯒꯤ ꯆꯤꯡꯁꯤꯗꯤ ꯑꯁꯦꯡꯕꯩꯅꯦ ꯔꯥꯍꯨꯜ ꯌꯥꯝ ꯔꯤꯐ꯭ꯔꯦꯁꯤꯡ ꯑꯣꯏꯗ꯭ꯔꯥ ꯑꯗꯨ ꯇꯧꯋꯦ ꯁꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯉꯥꯛꯇꯪ ꯉꯥꯏꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯤ ꯂꯥꯛꯄꯗ ꯍꯪꯕ ꯀꯥꯟꯗ ꯀꯣꯏꯂꯥ ꯊꯥꯗꯕ ꯃꯐꯝꯁꯤꯗ ꯆꯠꯂꯣꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯊꯕꯤ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯊꯥꯏꯀꯣ ꯌꯧꯗꯤ ꯌꯧꯕ ꯃꯥꯜꯂꯤ ꯃꯌꯥꯝꯅ ꯆꯠꯅꯕ ꯃꯐꯝꯗꯣ ꯍꯥꯏꯐꯦꯠꯇꯤ ꯌꯧꯔꯛꯄ ꯃꯥꯜꯂꯤ ꯑꯗꯨ ꯈꯪꯗꯦ ꯌꯦꯡꯉꯁꯤ ꯀꯨꯝꯃꯒꯀꯣ ꯀꯩꯅꯣ ꯁꯦꯝ ꯃꯥꯜꯂꯦ ꯗ꯭ꯔꯦꯟ ꯁꯦꯝ ꯃꯥꯜꯂꯦ ꯌꯥꯝ ꯆꯤꯛꯇ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯁꯦ ꯅꯨꯡꯁꯥ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥ ꯁꯥꯕꯗ ꯂꯥꯛꯀꯗꯧꯁꯤꯗ ꯑꯁꯤꯁꯤꯅꯤ ꯐꯖꯗ꯭ꯔꯣꯁꯦ ꯁꯤ ꯃꯐꯝꯁꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯅꯝꯕꯁꯤꯁꯦ ꯑꯗꯨꯝ ꯌꯥꯅꯤ ꯉꯁꯤ ꯅꯝꯈ꯭ꯔꯗꯝ ꯉꯥꯏꯍꯥꯛ ꯂꯧꯔ ꯂꯣꯏꯔꯦ ꯀꯌꯥꯝ ꯁꯥꯡꯉꯨꯗꯣꯏꯅꯣ ꯗ꯭ꯔꯦꯁ ꯀꯥꯁꯤ ꯎꯗ꯭ꯔꯥ ꯁꯨꯇꯤꯡ ꯆꯠꯄ ꯃꯥꯜꯂꯤ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯔꯣꯁꯁꯤꯗꯤ ꯐꯖꯗ꯭ꯔꯦꯍꯦ ꯐꯖꯩꯌꯦ ꯁꯤ ꯀꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ ꯅꯣꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯕꯗꯤ ꯅꯣꯡꯁꯦ ꯆꯨꯔꯝꯃꯣꯏꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯨꯒꯗꯤ ꯅꯣꯡꯁꯨ ꯊꯥꯗꯔꯦ ꯑꯗꯨꯗꯤ ꯑꯗꯨꯁꯨ ꯆꯨꯔꯁꯨ ꯆꯥꯗꯕ ꯌꯥꯗꯦ ꯆꯨꯔꯗꯤ ꯆꯥ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯆꯨꯕꯒꯤꯁꯨꯅꯦ ꯍꯥꯏꯗꯤ ꯃꯍꯥꯎ ꯑꯃ ꯐꯪꯉꯦꯕ ꯆꯥꯁꯦ ꯈꯣꯡ ꯂꯧꯊꯣꯛꯑꯣ ꯅꯪ ꯇꯣꯡꯉꯨꯗꯅ ꯈꯣꯡꯎꯞꯇꯣ ꯈꯣꯡ ꯇꯣꯡꯒꯗꯅ ꯑꯩꯅꯗꯤ ꯍꯥꯏꯗ꯭ꯔꯥ ꯑꯥꯗꯒꯤꯁꯦ ꯑꯗ ꯐꯝꯕ ꯐꯖꯅꯤ ꯍꯥꯏꯕ ꯎꯒꯁꯦ ꯐꯖꯩꯌꯦ ꯂꯥꯞꯅ ꯈꯔ ꯂꯧꯔꯒꯀꯣ ꯉꯥꯛꯇꯅꯤꯅꯦ ꯃꯣꯏꯁꯤꯗ
ꯑꯃ ꯇꯧꯔꯦ ꯃꯣꯏꯁꯤꯅꯦꯕ ꯄꯤꯌꯣꯔ ꯍꯥꯏꯁꯦ ꯍꯣꯏ ꯂꯣꯛꯀꯤ ꯑꯁꯦꯡꯕ ꯏꯁꯤꯡꯁꯤꯅꯦꯕ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯔꯝꯃꯤꯁꯦ ꯗꯥꯏꯔꯦꯛ ꯁꯦꯟꯇꯔ ꯐꯣꯝ ꯃꯁꯤꯗꯩꯗ ꯑꯃꯨꯛ ꯄꯨꯟꯅ ꯑꯃꯨꯛ ꯊꯝꯃꯒ ꯁꯤ ꯄꯥꯏꯅꯤꯡꯉꯁꯨ ꯂꯩ ꯑꯁ ꯅꯝꯃꯦ ꯀꯔꯤ ꯀꯥꯟꯅꯔꯦ ꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯀꯥꯟꯅꯔꯦ ꯑꯃꯗꯨꯁꯨ ꯄꯥꯏ Oh my ꯑꯁ ꯅꯪ ꯀꯩ ꯅꯥꯔꯤꯒꯦ ꯍꯥꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯣꯏ ꯐꯖꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯇꯣ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯅꯪꯒꯤꯗꯨꯅ ꯌꯥꯝ ꯅꯝꯃꯧꯅꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯐꯖꯩ ꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯗ ꯁꯤ ꯚ꯭ꯌꯨꯁꯤꯗ ꯑꯩ ꯅꯝꯒꯅꯦꯕ ꯁꯦ ꯍꯣꯔꯦꯟ ꯁꯤꯒꯨꯝꯕꯁꯦ ꯅꯝꯕ ꯌꯥꯏ ꯁꯤ ꯐꯖꯩ ꯑꯩꯁꯨ ꯑꯃ ꯅꯝꯃꯔꯣꯏꯒꯦ ꯀꯃꯥꯏꯅ ꯂꯣꯏꯔꯒ ꯅꯨꯡꯉꯥꯏꯕꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯗꯤꯅꯦ ꯈꯪꯗꯅꯅꯦ ꯂꯣꯏꯅ ꯄꯨ ꯂꯥꯛꯄꯤꯗꯨꯅꯦ ꯑꯗꯨ ꯀꯩꯅꯣꯗ ꯑꯃ ꯊꯥꯎꯋꯦ ꯍꯣꯏꯗ ꯆꯥꯝꯊꯣꯛꯑ ꯇꯧꯔ ꯂꯣꯏꯔꯦ ꯑꯁ ꯂꯩꯔꯦꯍꯦ ꯑꯩ ꯉꯁꯤꯗꯤ ꯌꯦꯟꯒꯤ ꯃꯅꯝ ꯌꯦꯟ ꯊꯣꯡꯕꯁꯤ ꯌꯦꯟ ꯃꯅꯝ ꯅꯝꯃꯦ ꯇꯤꯟ ꯌꯣꯜꯂꯛꯄꯤꯗꯣꯍꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯗ ꯇꯤꯟ ꯌꯣꯠꯇꯕ ꯀꯅꯥ ꯌꯥꯎꯒꯦ ꯌꯦꯡꯒꯦ ꯁꯤꯒꯤ ꯆꯥꯛꯁꯤꯁꯨꯅꯦ ꯍꯥꯎꯄ ꯆꯥꯡ ꯍꯥꯏꯕ ꯂꯥꯎꯔꯒ ꯌꯥꯝ ꯀꯨꯏꯗꯣꯍꯦ ꯑꯦꯟꯗꯤ ꯅꯨꯡꯉꯥꯏꯗꯕ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯊꯥꯎ ꯀꯩꯅꯣ ꯇꯧꯕꯅꯤꯅꯦ ꯑꯦꯟꯗꯤꯅ ꯀꯥꯏ ꯇꯧꯒꯦ ꯍꯥꯏꯅꯁꯦ ꯃꯤꯠ ꯀꯌꯥꯔꯣ ꯑꯩꯁꯨ ꯌꯥꯎꯔꯤꯌꯦ ꯈꯥꯕꯩ ꯀꯣꯠꯇ ꯌꯥꯗ꯭ꯔꯁꯦ ꯅꯩꯗꯣꯏ ꯃꯥꯜꯂꯦ ꯅꯪ ꯇꯧꯔꯣ ꯈꯨꯠꯁꯦ ꯁꯥꯕꯅꯗꯤ ꯉꯥꯎꯔꯅꯤ ꯑꯩꯁꯦ ꯊꯨꯝꯁꯨ ꯌꯥꯎꯕ ꯅꯣꯏ ꯇꯧꯔꯣ ꯌꯥꯎꯔꯦ ꯑꯗꯨ ꯌꯥꯎꯕꯅꯤ ꯌꯥꯔꯦ ꯅꯣꯏ ꯆꯠꯃꯤꯟꯅꯔꯦ ꯌꯥꯔꯦ ꯍꯥꯏ ꯃꯐꯝꯗꯨꯗꯤ ꯌꯥꯝꯗ ꯌꯨꯝꯗꯗꯤ ꯑꯃꯨꯛꯁꯨ ꯆꯥꯝꯃꯤ ꯀꯔꯤ ꯑꯩꯅ ꯐꯥꯒꯤꯔ ꯊꯣꯛꯄꯩꯅ ꯀꯩꯅꯣ ꯇꯧꯕꯩꯅ ꯌꯥꯎꯅꯦꯕ ꯃꯥꯅꯒ ꯀꯩꯅꯣ ꯇꯧꯕꯩꯗ ꯍꯧꯔꯛꯄꯩꯗ ꯃꯥꯅ ꯀꯩꯅꯣ ꯊꯕꯛ ꯀꯔꯤꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯃꯥ ꯁꯤ ꯑꯣꯟ ꯆꯥꯕ ꯑꯃ ꯇꯧꯔꯤ ꯑꯣꯟ ꯆꯥꯕ ꯑꯃ ꯇꯧꯔꯤ ꯍꯣꯏ ꯊꯥꯔꯣ ꯑꯩ ꯄ꯭ꯔꯣꯝ ꯇꯧꯔꯒꯦ 오늘 마기 기다려봐 시루바나 ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯃꯐꯝꯁꯦ ꯅꯦꯆꯔꯦꯜꯒꯤ ꯑꯁꯦꯡꯕ ꯐꯖꯕ ꯃꯐꯝ ꯍꯥꯏꯔꯗꯤ ꯊꯕꯤ ꯀꯩꯊꯦꯜ ꯀꯣ ꯁꯤꯗ ꯂꯩꯔꯦ ꯚ꯭ꯌꯨꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ 오케이. 카메라제 카메라는 ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯍꯥꯏꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯦꯡꯒꯜ ꯌꯥꯝ ꯈꯪꯕ
ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯂꯦꯛꯇꯔ ꯄꯥꯏꯕꯗ ꯋꯥꯕꯤꯔꯕ ꯃꯔꯨꯞꯅꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯃꯆꯥꯒꯤꯗꯣ ꯂꯥꯎ 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 ꯌꯦꯡ ꯁꯥꯏꯠ ꯌꯥꯔꯣꯏ ꯃꯥꯏꯗ ꯊꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯦꯕ ꯃꯆꯥꯒꯤꯗꯣ ꯌꯥꯏ ꯑꯗꯨꯁꯨ ꯀꯩꯅꯣ ꯇꯧꯔꯣ ꯂꯧꯔꯦ ꯆꯠꯂꯣ ꯑꯗꯨ ꯃꯌꯥꯏꯗ ꯆꯠꯂ ꯊꯣꯛꯈ꯭ꯔꯣ ꯏꯁꯤꯡ ꯃꯌꯥꯏꯗ ꯎꯔꯣ ꯌꯥꯔꯦ ꯂꯩꯔꯥꯡꯗ 1, 2, 3, go. 가자대 낭 나면 미지. 아이고 6, 7, go. 하나 소리니까 ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯇꯤꯡ ꯂꯣꯏꯁꯜꯂꯦ ꯁꯨꯇꯤꯡꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯣꯠ ꯄꯤꯔꯤꯌꯦ ꯄꯨꯔꯥ ꯁꯤ ꯎꯁꯣꯔꯁꯤ ꯂꯣꯏꯁꯜꯂꯦ ꯑꯦ ꯀꯩꯅꯣꯝ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯄꯥꯈꯠꯄ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒꯤꯅꯤ ꯄꯣꯠ ꯆꯩ ꯊꯅꯝꯃꯦ ꯁꯤ ꯄꯨꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ 오케이 sumai tawga ngasigi vlogse adi BTS to matik am inamebo adum losangre ado isai do koi atubada thadorani ado myamna support tawbiyo